ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 10ꯗꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔ ꯑꯦꯂꯥꯏꯁ ꯑꯆꯧꯕꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯪꯂꯥ ꯂꯪꯖꯤꯜ ꯄꯨꯊꯣꯛꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯃꯩꯇꯩ ꯄꯥꯉꯜ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯂꯣꯏꯅꯅ JACꯅ ꯂꯧꯔꯛꯄ ꯈꯣꯡꯊꯥꯡ ꯈꯣꯡꯖꯪ ꯈꯨꯗꯤꯡꯃꯛꯇꯁꯨ MPCMꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤ MPCMꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯄꯥꯎꯕꯤꯇꯦꯛ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯕꯗꯨꯜ ꯀꯗꯤꯔꯒꯤ ꯃꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ MPCMꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯡꯈ꯭ꯔꯤꯕ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯂꯣꯟ ꯊꯣꯛꯇꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ MPCMꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔ ꯍꯧꯈꯤꯕ ꯇꯥꯡ 10ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯍꯩꯀ꯭ꯔꯨꯖꯝ ꯕꯤꯅꯣꯏꯒꯤ ꯌꯨꯝꯗ ꯐꯪꯉꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 27 ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗ ꯁꯤꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯇꯥꯡ 11ꯗ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯜ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ MPCMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡ, ꯏꯝꯐꯥꯜ ꯋꯦꯁꯀꯤ SP, DGP ꯑꯃꯁꯨꯡ ꯒꯚꯔꯅꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯊꯤꯒꯠꯄꯤꯗꯨꯅ ꯃꯥꯡꯈ꯭ꯔꯤꯕ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔꯕꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯁꯤꯟꯅꯕꯤꯅꯕ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯃꯈꯥ ꯇꯥꯅ JAC against the missing of ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔ ꯑꯦꯂꯥꯏꯁ ꯑꯆꯧꯕꯅ ꯂꯧꯔꯛꯄ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯒꯤ MPCMꯒꯤ ꯃꯦꯝꯕꯔ ꯑꯃꯗꯤ ꯂꯩꯀꯥꯏ ꯄꯥꯎꯕꯤꯇꯦꯛ ꯃꯌꯥꯏ ꯂꯩꯀꯥꯏ ꯏꯃꯨꯡ ꯑꯁꯤꯃꯛꯇꯗ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 10ꯗ ꯃꯥꯡꯈꯤꯕ ꯃꯐꯝ ꯈꯪꯗꯅ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔ ꯑꯦꯂꯥꯏꯁ ꯑꯆꯧꯕ ꯑꯄꯣꯛꯄ ꯃꯣꯍꯝꯃꯗ ꯑꯕꯗꯨꯜ ꯖꯂꯤꯜ ꯄꯥꯎꯕꯤꯇꯦꯛ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯅꯍꯥ ꯑꯁꯤ ꯌꯥꯝꯅ ꯃꯤꯃꯥꯟꯅꯗꯕ ꯃꯌꯥꯝꯒꯁꯨ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯑꯗꯨꯒ ꯑꯦꯕꯅꯣꯔꯃꯦꯜ ꯃꯔꯣꯟ ꯊꯣꯛꯇꯕ ꯃꯁꯥ ꯃꯎꯗꯤ ꯐꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯁꯤ ꯇꯥꯡ 10 ꯊꯥ ꯑꯁꯤꯒꯤ ꯑꯍꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯡ 11 ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯏꯃꯨꯡꯁꯤ ꯍꯩꯀ꯭ꯔꯨꯖꯝ ꯕꯤꯅꯣꯏꯒꯤ ꯏꯃꯨꯡꯗ ꯐꯪꯉꯤ ꯍꯥꯏꯕꯅ ꯑꯩꯈꯣꯏ ꯇꯥꯖꯩ MPCMꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏꯅ ꯐꯪꯖꯕ ꯄꯥꯎꯗ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯑꯁꯤꯅ ATꯒꯤ ꯌꯨꯅꯤꯠ 27 ꯍꯨꯏꯅꯣꯝꯒꯤ ꯕ꯭ꯔꯥꯟꯁꯀꯤ ꯌꯨꯝꯅꯥꯝ ꯍꯨꯏꯅꯣꯝꯒꯤ ꯕ꯭ꯔꯥꯟꯁꯇ ꯁꯤꯟꯅꯈꯤ꯫ ꯁꯤꯟꯅꯔꯒ ꯍꯥꯏꯔꯤꯕ ꯑꯍꯤꯡ ꯑꯁꯤꯗ ꯃꯈꯣꯏꯗ ꯑꯉꯥꯡ ꯑꯁꯤꯗ ꯀꯔꯝꯕ ꯀꯔꯤ ꯃꯤꯠꯌꯦꯡꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯃꯗꯨꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯕꯨ ꯆꯤꯡꯅꯕ ꯃꯔꯝꯗꯒꯤ ꯀꯔꯤ ꯀꯣꯏꯁꯟ ꯇꯧꯔꯤꯕꯅꯣ ꯀꯔꯝꯍꯥꯏꯅ ꯁꯤꯟꯅꯕꯅꯣ ꯀꯔꯝꯕ ꯑꯣꯊꯣꯔꯤꯇꯤꯗ ꯀꯔꯝꯕ ꯀ꯭ꯂꯕꯇ ꯀꯔꯝꯕ ꯁꯪꯁꯊꯥꯟꯗ ꯁꯤꯟꯅꯈꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯪꯂꯥ ꯂꯪꯖꯤꯜ ꯈꯪꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯅꯦꯛꯁ ꯗꯦ ꯃꯊꯪꯒꯤ ꯇꯥꯡ 11 ꯅꯨꯡꯊꯤꯟꯗ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯈꯪꯍꯟꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯂꯥꯛꯏꯁꯤ꯫ ꯃꯁꯤꯅ ꯂꯥꯛꯆꯅꯤꯡꯉꯤꯗꯤ MPCMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯀꯟꯁꯔꯟ ꯗꯤꯄꯥꯔꯠꯃꯦꯟ ꯃꯔꯤ ꯂꯩꯅꯕ ꯏꯝꯐꯥꯜ ꯋꯦꯁꯀꯤ SP ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ DGP ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯞ ꯆꯥꯅ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯜ ꯊꯤꯗꯣꯛꯄꯤꯌꯨ꯫ ꯂꯣꯏꯅ ꯑꯃꯥꯡꯈ꯭ꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯏꯃꯨꯡ ꯃꯅꯨꯡꯗ ꯐꯪꯍꯟꯕꯤꯌꯨ꯫ ꯂꯣꯏꯅ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯕꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯐꯪꯍꯟꯕꯤꯌꯨ꯫ ꯑꯉꯥꯡ ꯑꯁꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯇꯁꯦꯡꯅ ꯀꯔꯤꯒꯨꯝꯕ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯑꯦꯂꯤꯃꯦꯟ ꯑꯣꯏꯕ ꯄꯣꯠ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯦꯕꯅꯣꯔꯃꯦꯜ ꯃꯄꯣꯛꯇꯒꯤ ꯌꯥꯎꯔꯕ ꯑꯗꯨꯒ ꯅꯦꯆꯔꯦꯜꯂꯤ ꯗꯤꯁꯑꯦꯕꯜ ꯄꯔꯁꯟ ꯑꯃꯕꯨ ꯁꯨꯃꯥꯏꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯍꯟꯈ꯭ꯔꯤꯕꯅꯣ ꯀꯔꯝꯃꯥꯏꯅ ꯃꯍꯥꯛꯁꯤ ꯀꯅꯥꯗ ꯁꯤꯟꯅꯈꯤꯕꯅꯣ ꯍꯥꯏꯔꯤꯕꯁꯦ ꯃꯍꯥꯛꯄꯨ ꯍꯛꯊꯦꯡꯅꯅ ꯐꯪꯉꯤꯕ ꯐꯥꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯗꯨꯅ ꯈꯪꯒꯗꯕꯅꯤ ꯈꯪꯐꯝꯁꯨ ꯊꯣꯛꯏ꯫ ꯑꯗꯨꯅ ꯃꯩꯇꯩ ꯄꯥꯉꯜ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯃꯅꯤꯄꯨꯔ ꯁꯃꯥꯖꯗ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣই ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯑꯃꯗꯤ ꯁꯥꯟꯇꯤ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯃꯁꯤꯗ ꯆꯦꯟꯗꯅꯕ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯀꯟꯁꯔꯟ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯒꯠꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯑꯩꯈꯣই MPCMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ꯫ ꯂꯣꯏꯅꯅ JACꯅ ꯖꯣꯏꯟ ꯑꯦꯛꯁꯟ ꯀꯃꯤꯇꯤ against the missing of Chesam Abdul Kadir Elias Achauba Paubitek May Lekai ꯃꯈꯣꯏꯁꯤꯅ ꯆꯪꯁꯜꯂꯛꯄ ꯈꯣꯡꯊꯥꯡ ꯈꯣꯡꯖꯪꯗ ꯑꯩꯈꯣꯏ MPCMꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯖꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ꯫